matam adugi lengak na ningthijana thausin paikhataba haise matam adugi lengak to karamba lengak nu haibu wangni oza kamain tamini ni samta madubungi akhoi ngasagi matam sangna popular government si semudabgi maram je factor si chowa sida laktorim ni ko adi BJP na absolute government gi kaino si akhoi pairaga paina masi eliminated suspension da thamkhrim ne adugi matungda leadership kaino si khanma ngamda duna matam sangna lakhibani adu bo handak kuidana honorable CM Khemchana luchingaga popular government sumlai adu masida haining ba wan thoksing sidi matam du da paliba government moi masama ki government ko masida kachu kaino toningai lekte akogi siri akogi honorable ex CM Birena chingba matam dugi government ni haidoriba kaino si matam du da lead tawrasu yawriba support tawriba akoi MLA singdi BJP gi leriba ND gi government sina paibani na matam du da palamiba matamduda hojik chief minister akoi leadership change to boy wadani matamduda palamiba kaino sing chu MLA gi kaino sing chu same MLA ngakani aduna masida matang chana laksal laudaba haibagi wan toksi yamna chawi karamba mongda laksal laudam no haibaduni paidagi chawna yengba yariba potti amadi masi leadership quality wali haidori bra natra matamdudigi paliba akoi security force singdam matam chana action lokhat te haidori bra natraga moi manungda lainariba akoigi legislative assembly gi manung sida akoigi MLA singi manungda yanadabdagi thoibra haiba wakhalon myamam su tholakane ba sana aduna masina aduna hojikti matamduda paliba kaino singsina adi government sina natra matamduda adugi legangna matang chana phajal laude laksal laude aduna irang thokibani haire okay fine adu oibtadi hojiksi government anova ma form tawre sin akoigi honorable CM Khemchani makhada adu oibata de akoina matamdo laksal laudaba matamdo da palamba siri akoigi Biren gi kenoda ngamaudre haibata di hojik laiba keno si lengak sina akoigi maigai mari salan ba yabagi policy program se karai da laibno hang turiba parjana ngasi kobu ka ngamdriba akoigi civilization government thangjing ko leiriba sida akoi hekel lekat chora tamjaba ngamdriba akoigi ipai pu gi kenoda koina katpa ngamdriba sigi linglam myam sia masi athubo matamda pangthokpa ngamba oiba taradi masi maigai mari chatpa more da chatpa ngamba chucham bu chatpa ngamba simba kaino sing sida akoina progress and kaino lakpa taradi madugi wahan thoktu su masagi mamang da lengangna loishalawda bangam hawdo potu handaki lengak sina ngamba tarabadi madu praja miyam gi apen bo oigani ne sumain thamjege sana aduna ngasi tholaiba crisis singsi warim sing kusanba ngamba amadi ngasai IDP sing mafam more gi kenona more da hangi ba amadi ngasai akoi gi chuchampura le ma IDP ne chuchampura hangi ba amadi akoi imphal da le ramba kuki singi mar singi party singi le ramba makhai moi halakpa ngamba adumagi keno singsi pukhatpa ngamba ta di lengak amana pairamasu ngamkhidaba thoningdaba thodok thokibdo lengak sina akoi kusalakpa amani panba matamne ngamme haibado madu utpa tardi madugi thabak thong singdu kaino torpa tardi lengak sigi ngasagi matik magun amadi ngasagi haiwa wahan thoksigi kaino sima solution ma pura e haibasya masi yagani amadi masi program yamna logani natra tardi ngasagi haiba lengak amana palamaga lengak sina solution purokpa ngamkitaba laksaloba ngamdabde ngasi aduga same hojik laiba lengak sina su solution purokpa ngamdana sangna chatpa tardi madugi wahan thoksi kaina leiroidabra